56 kilometer ki radius ta laiba structure sing AAI dagi NOC lawgudabani haina district magistrate Imphal West na thokpa order asi Manipur gi contest ka chunaba wali haina FOCS na thamkhre. Bir Tikendajit International Airport Imphal gi aerodrome referee point ARP gi akoibada kilometer yankhai ga taruk 56 ki manung da laiba structure khudingmak Airport Authority of India dagi NOC no objection certificate lawgudabani haina district magistrate Imphal West na handak thokiba order asi Manipuri topography yengduna amuk khannaningai oi Manipur gi landscape ka atopa India state singi landscape ka chawna khenaba lai aduna pikhraba state asida 56 kilometer gi radius ta wangba building saba yaroi hairagadi maram chaba wagat kani haina Federation of Civil Society Organization FOCS na thamkhre. Handak Hyderabad gi London fawga paigadaba Air India gi flight amada second khara paikhat khaba matung medical college amagi building da tasan badagi kai khaba matung da Manipur dagi flight adugi cabin crew member ani yaung mioi kya laikhidabagi matung ina Ministry of Civil Aviation gi makhada AAI na lokholakliba khongthang asi afaba khongthang amani haina FOCS na thamkhre. Tawutabu AAI na India gi atopa state singi topography da yumpham oiduna lokholliba khongthang asi Manipur gi context di yana chanadaba khongthang amani haina thamki. Ningsingba yabadi Manipur asi chingna ikoi question ba 10% khak tampaki oiba lam aduga 90% amana chingi lamdam oiba state amani. Apunba Manipur gi missing asi 60% amadi pikhraba tampak lamdam 10% asida laibani. Chahi khudingi missing hengalakpa aduga lamgi pak chawgadi hengalaktaba apikpa belegi saruk asida furuk kaya gi miui kaya khundaduna 90% pak chawbu changbagi lamsingda majority community oriba maitai sing Manipur Land Revenue and Reform Act ki matung inna khundaba yadana lairi. Adubu mi sing yang khalakpagi matung inna G+1, G+2, G+3 gi building sing saganrakpani haina lawi. Fibam asida AAI ne lakholagriba khongthang asi maru oina maitai community da laiba laitabagi achoba khongthang chaitheng ama mayung narkadra district magistrate Imphal West na thoklibo order asi amuk hana consider tawduna Manipur gi landscape ka achumba bylaw semnaba achumba khongthang oigani haina FOCS ki maikhaidagi thamkhre.